guys, welcome back to my channel. Ngasi se aiga kushai ga kino chalu ke to bani Muharraq te laibo ko adu kana me in city hai adu da fuel yawe phajabasu quality laiba adagi price so dum reasonable oiba yawe hai adu chala khar yengoge vacation thokpagi yum da su laibi aba karino chala su yengoge na thoini khoi mpham de yor kanda photo la ke phajaba yawbra price ko mai to bono khobano to mayam na de dum recommend to ba tum pham chatlu na insta da sam advertise to ba ado ko sum chala ga yengoge to wan khoi mpham de yor mai dum la ke lam gi phajaba so mayam su chara ke mayam mayam ko lambi se si dum yawni video khudi mo te ka gino ha ba ko si lambi se ki shortcut oi highway oi bani na traffic jam se lai ba aduna ko si lambi se ayam ba chatle ba da si se video khudi mo te dum yawni mayam khara dum yang bio si lambi mo te dum yaw do ba ne gi video da kadore mayam ani kitang ngai shalai hamba ne koi lai su lambi de Google Map on tro ga lai ni mina yang haina bu ko khram tu chatri ba ni lagte ala aina bu di in city ze hamba ne lai ze sai mu bum ze in city ze hamba ne lai ze na khang de ba airport ga bu airport ki ma de ko khangi ba de ba si ma bum zo ina men oina lak de ngasi na hamba de ni ushal kadore Yore mayam in city. Mayam yore in city shalai. Mayam yung collection mayam sung pasat ring. Kasi ba may amyaw yung ano? Kasi. Kasi ba may amyaw yung kasi. Kasi ba may amyaw yung ay yam tiging giya ko. Kasi ba may amyaw.
Nangi din nangi nga tanis kay ko na nga pamay. Ah, pamay ro. Ay le ro. Oi, to mix. Yengo guys collection में हमसे फंसा फंसा में हम है बा पोसे हम होंगे हैं बतू ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯄꯣꯠ ꯀꯂꯦꯛꯁꯟꯕꯨꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯑꯄꯥꯝꯕ ꯀꯌꯥꯝ ꯌꯥꯎꯗꯦ ꯑꯗꯣ ꯁꯟꯁꯦꯠ ꯚ꯭ꯌꯨꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯅꯨꯃꯤꯠꯁꯨ ꯐꯖꯅ ꯇꯥꯗ꯭ꯔꯤꯕ ꯂꯥꯏꯠꯁꯨ ꯈꯔ ꯊꯥꯜꯂꯛꯄ ꯑꯗꯒꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝꯒꯤ ꯂꯥꯏꯠꯀ ꯊꯥꯜꯂꯛꯄꯒ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯆꯥ ꯊꯛꯅꯤꯡꯗꯅ ꯆꯥ ꯑꯃꯨꯛ ꯂꯩꯔꯒꯀꯣ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯏꯪꯕꯁꯤꯗ ꯊꯛꯑꯒ ꯂꯥꯛꯏ ꯃꯌꯥꯝ ꯀꯔꯛ ꯆꯥꯏꯅ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯖꯔꯅꯤꯒ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯊꯛꯄꯗꯀꯣ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯀꯔꯛ ꯆꯥꯏꯁꯦ ꯀꯥꯔꯗ ꯑꯃꯨꯛ ꯃꯅꯝꯒ ꯅꯝꯃꯒ ꯅꯨꯡꯁꯤꯔꯒ ꯍꯥꯎꯋꯦ ꯌꯥꯝ ꯍꯜꯂꯛꯄꯗ ꯂꯨꯂꯨ ꯆꯪꯁꯦꯅ ꯂꯨꯂꯨ ꯆꯪꯉꯛꯏ ꯄꯣꯠ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯒꯦꯅ ꯑꯗꯨꯒꯨꯝꯕ ꯗꯨꯀꯥꯟꯁꯨ ꯃꯌꯥꯝ ꯂꯩ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯈꯠꯂꯒꯦ ꯌꯦꯡꯒꯦ ꯁ꯭ꯋꯦꯇꯔ ꯇꯣꯞꯁ ꯑꯃ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯄꯣꯠ ꯑꯄꯥꯝꯕ ꯌꯥꯎꯋꯦ ꯁꯤꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯑꯝꯇ ꯌꯦꯡꯈꯤꯒꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯟꯅ ꯎꯠꯂꯛꯀꯦ ꯃꯇꯦꯛ ꯃꯇꯦꯛ ꯐꯖꯗ꯭ꯔꯥ ꯁꯤ ꯁ꯭ꯋꯦꯇꯔꯁꯦ ꯁꯤꯁꯨ ꯑꯃ ꯌꯥꯎꯋꯦ ꯐꯖꯕ ꯑꯃ ꯁꯤꯜꯛ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯐꯖꯩ ꯍꯧꯖꯤꯛ ꯁꯦꯜꯁ ꯃꯇꯝ ꯑꯣꯏꯕꯒꯤ فزة فريش يام سيلز تبعي أي فزة أمتى ينجيكو فيديو كابلا دي ينبنو عربيبا ما هم سيسو جوزي فزة جاكيت سا ꯑꯩꯁꯦ ꯂꯨꯂꯨꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯄꯣꯠ ꯂꯩꯒꯦꯅ ꯔꯦꯇꯦꯛꯇꯒꯤ ꯄꯣꯠ ꯂꯩꯔꯛꯑꯦꯕꯀꯣ ꯍꯣꯔꯦꯟ ꯌꯧꯔꯒ ꯎꯠꯆꯔꯛꯀꯦ ꯂꯨꯂꯨꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯩ ꯁꯪꯒꯣꯝꯒ ꯑꯗꯒꯤ ꯑꯇꯥꯒꯨꯝꯕ ꯂꯩꯒꯦꯅ ꯑꯇꯥꯁꯦ ꯁꯤꯁꯤꯗ ꯂꯩꯔꯝꯃꯅꯤ ꯁꯤꯗ ꯑꯜꯕꯦꯀꯔꯒꯤ ꯑꯇꯥꯁꯦ ꯁꯤꯁꯦ ꯑꯁꯤꯋꯥꯠꯁꯦ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯆꯥ ꯌꯥꯎꯗꯦ ꯑꯆꯧꯕꯁꯦ ꯑꯩ ꯀꯨꯏꯅ ꯆꯠꯄꯗꯣ ꯉꯝꯃꯣꯏꯕ ꯆꯥꯕ ꯑꯗꯨꯅ ꯑꯜꯕꯦꯀꯔꯒꯤꯁꯨ ꯑꯣꯏꯅ ꯂꯩꯔꯒꯦ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯔꯦ
ꯑꯩ ꯉꯁꯥꯏ ꯔꯦꯇꯦꯛꯇꯩ ꯂꯩꯔꯛꯄ ꯄꯣꯠꯇꯣ ꯁꯤ ꯊꯝꯃꯝꯕꯅꯦ ꯂꯧꯔꯨꯈꯤꯒꯦ ꯑꯝꯇ ꯁꯤꯒꯤ ꯃꯣꯏꯒꯤ ꯀꯥꯎꯟꯇꯔꯗ ꯊꯝꯃꯝꯕꯅꯦꯕ ꯑꯩꯅ ꯔꯦꯇꯦꯛꯇꯩ ꯂꯩꯔꯛꯄ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯩꯒꯤ ꯅꯝꯕꯔꯅ ꯁꯤꯅꯤ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯁꯥꯏ ꯗ꯭ꯌꯨꯇꯤ ꯍꯜꯂꯒ ꯗꯥꯏꯔꯦꯛ ꯊꯣꯛꯂꯛꯄꯅꯤꯅ ꯃꯥꯁꯨ ꯋꯥꯔꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯕ ꯂꯣꯏꯗꯅ ꯊꯣꯛꯂꯛꯑꯦ ꯂꯩꯔꯣꯏꯒꯦ ꯇꯧꯕꯅꯦ ꯆꯪꯉꯨꯔꯗꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏ ꯎꯔꯤꯒꯩ ꯂꯩꯅꯤꯡꯉꯦ ꯑꯗꯨꯅ ꯂꯩꯁꯜꯂꯛꯑꯦ ꯃꯌꯥꯝ ꯑꯃ ꯁꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯅꯦ ꯆꯠꯂꯗꯤ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯁꯤ ꯎꯔꯒ ꯑꯗꯨꯝ ꯂꯩꯅꯤꯡꯉꯛꯄꯗꯣ ꯁꯤ ꯌꯦꯡꯉꯣ ꯄꯣꯠꯇꯤ ꯈꯤꯇꯪꯈꯛ ꯕꯤꯜꯅ ꯃꯌꯥꯝ ꯑꯃ ꯁꯤꯗꯁꯨ ꯂꯩꯔꯛꯑꯕꯅꯦ ꯇꯨ ꯁꯤꯗꯁꯨ ꯂꯩꯔꯛꯑꯕꯅꯦ ꯁꯤꯗꯁꯨ ꯗꯤꯛꯀꯤ ꯑꯃ ꯊꯟꯒꯩ ꯂꯩꯔꯛꯑꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦꯅ ꯏꯟ ꯁꯤꯇꯤꯗꯒꯤ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯗ꯭ꯌꯨꯔꯥꯒꯤ ꯖꯦꯀꯦꯠꯅꯦ ꯂꯨꯝꯁꯨ ꯂꯨꯝꯃꯅꯤꯅ ꯃꯀꯣꯛ ꯀꯨꯞꯄꯤꯁꯨ ꯌꯥꯎꯔꯦ ꯆꯥꯎꯁꯨ ꯆꯥꯎꯔꯦꯅ ꯅꯨꯡꯉꯥꯏꯔꯅꯤꯅ ꯁꯤꯃ ꯂꯩꯕꯤꯔꯛꯑꯦ ꯃꯥꯒꯤ ꯃꯃꯥꯅ ꯃꯅꯤꯡ ꯃꯥꯡ ꯇꯧꯗꯅ ꯌꯦꯡꯉꯤ ꯅꯦꯛꯁꯇꯅ ꯑꯩꯒꯤ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯩꯌꯦ ꯂꯣꯡ ꯁ꯭ꯋꯦꯇꯔꯅꯦ ꯈꯨꯗꯥꯡꯁꯦ ꯕꯂꯨꯟ ꯇꯥꯏꯞ ꯑꯣꯏꯕꯀꯣ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯁꯤꯁꯨ ꯁꯨꯝ ꯂꯩꯔꯛꯄꯅꯦ ꯁꯤ ꯀꯂꯔꯁꯤ ꯌꯥꯍꯧꯗꯦꯕ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯑꯁꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯊꯪꯗꯅ ꯉꯁꯥꯏꯒꯤ ꯔꯦꯇꯦꯛꯇꯒꯤ ꯑꯩꯒꯤ ꯁꯤ ꯀꯣꯠ ꯑꯃ ꯂꯩꯔꯛꯑꯦ ꯁꯤꯈꯛꯅꯤ ꯑꯇꯣꯞꯄꯁꯨ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯇꯣꯞꯄꯗꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯇꯣꯞꯄ ꯂꯣꯡ ꯁ꯭ꯋꯦꯇꯔꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯍꯥꯐ ꯁ꯭ꯋꯦꯇꯔꯅꯦ ꯑꯗꯒꯤ ꯇꯤ ꯁꯔꯠ ꯈꯔꯒ ꯂꯧꯔꯛꯑꯦ ꯑꯗꯨꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯒꯥꯏꯁ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ